Khay sida nang ni thôi vi hora phong su lối xin phong su bùm na mắc se nang ni thôi vi hora phong su lối xin phong su Asumna masadu ningzing mangzing leiringai nupi amagi khonjal na hairi nupa na pambi dabi wahai sita wadada masadu chinglawi kirambaga mangki masadagi nupa na pambi dabi hairak pasida loiri thanung yawna magi masada chaibase karim na boy kathai na boy magi masada thokri sanado aingonda adumaina usithoidanaga Haibiaba mi raise. Namai the Togai get. A sea hidaduna, yamna pingna. Tonau mapadu tam the sangsili. Aduga pardadu haidui. Pardadu haidukluba matam dadi, Kanasu lip lagaleramdi. Punghang hangi. Manu ukiba, Kubom ani. Kongsa maring chakiba singdusu leramdi. Leram dabasida, Kokchau bikai. Aduga mahang na hauzik. Takiba konzal duna kanagi madu khallubada masada thakali isang yamna thaukiba thauna yamna leikiba khudak duda loina mangle mikup amada masada ki mangkiba akiba pumba masada loina hanjilukpagum phawi sana ngasi gi mikup sida akiba da mangonda muk habagum tawi amukta asuk sanglaba sahi si masagi kada mathanta leibada akiba phorak tabadu Makeup sida phauri hauzik takiba konjal do kanagino haibasini magi brain manungda unglisi ithak thakali thangnaba kada tamlibi mamado tanaba lauragesu mangonda madugi thauna leitring asidi asomda masado ningzing mangzing leiringai tanjaduda barum manungdagi nupi amana mathanta isi sikhai nokpagi makhol tari Nupa na pambi dabi namai do kadai da pange mi na pamdre hairadi to o nupa phaba na kanari nasakhuthi lakthi duga nang na sana kanjari si nang na sa si phajai sineba Yamna usitana baru manungdagi khonjal duna hairakpani sanadu nupi duna hairi du tahai ngamhaitri mana komen duna khangli sanana kanna menjri haibatani nupi duna yamna karemnaba amaga loinana khekna laun nokpadudi adumaktari hanjin mela melaga hena makhol du hauri ikhang khangaudana magi mangda mami ama taraga Lep laga leba dauna tauba ama ura isana ubada khangi irai laina mangda tariba mamidu nupi amagi sawang sabani phaklang duda mayak sengna tari sana manakong melambadu toklaga ingangakna phaklang duda tariba mamidu yengi mami ani du law thoktuna khonjel amadi adumak hanjin tari Nupa na pambi dabi nang kanano haibane khonjal duna nupa na pambi dabi hairam badu toklaga ai kanano masak khangning labadi nangsu ai gi tung inaduna ai gi taibang panda chatkrasi lao sanado nupi du gi wangang sangang du tabada lawai samlang du chap yungi sum yenglaga Phaklang da tariba mami dusu sawng saban ama oirambadagi hakjangi phidup lawri mitna kupada nupi ama thoklauna onthori ure mitna akibana yomlaba saktam mamit anidu
yerum dauna I ho horadana mitpandana muksu muna khamdekli mana seliba mafi maron dusu ihing na hingsai kaduda apu masagi manamna namthiba haibudubu amuk toy beloiri thuk thuk lawu phawi mangda oirakliba phibamdu ubada sanado wangangba thokidri nupiduna yam karimna hairi nupa na pambi dabi lao aigi tung induna sakrasi lao kaidoge nangmu ikai khangdabidi aidi amukta uzadri lao chatkrasi aiga punna asi hairaduna nupiduna prapap sangsilai aduga sanagi khudangdu taplawna pai thado habane thado oyi aina amukta bu pai khrabadi aidi thadokte asi hairaduna nupiduna yamna chetna nanthokidana ba pairi sanasu kanna mukli nupidudagi masa nanthokna ba haiduna aduba tawribadu pumnamak aremba taraga toi nupiduna hena lakche mabu makhut pairaga kadugi thongnawdu tamna soro soro laktuna chingna bohne nupiduna adumna tawbuda sanana kana lege ai bom da kan biyo asi haiduna koiraw law ba horakli kapsel lawsinabana kanaroi nang aigi maramda khangninge haibadai lao masakta ke aigi asi hairaduna soro soro laktuna chingi thangnaba kada tumlibi ayeng bidu machagi kap lawbagi makholduna maram oiraga makeup tholakli ipa pakhana kaidabu yawrabano haiduna afing afai oi machagi kadamna chensilai adubu thongdu londuna lerami thongjinda lepaga imagi bema sana nang kaidawrage se thongse amta hango kagi thongse amta hang kaidawge nangbo sana mamagi wada tabada akiba khara makhaidi kokthuktagi thangthakibagum tawi adubu mamada wahai ama fauba haiba ngambagi thaunadudi mangonda leramde sanana kadugi manungda kari tawri haibasu khangzabanate ayingbidi magi wakhandadi wakhal khanthaba ngamdabagi machanupisi salairengi wakhanda mathanta awaba biba natraga suicide tawraga sinaba hotnaribani haiduna le kadugi thongdu hanjin thili hangdu haiduna adubu thillabasu thongdu hangdokpa lekhidre ayingbidu adumna tawrdi soidena phattaba thokhaningdaba thodok thokpa tare khanduna makoigi sandri tariba homeguard singdu kauraga machagi kagi thongdu khudak aduda thugai hali kadugi thongdu thugai duna changluba matamda thongnawgi pardaduna mangaksamda yesilaga phenda yansilaga masa mathanta sanadu sinaba hotna jarami makhongdu pring kauri imadi mangjaredana asi hairaduna machagi manak tamna chensilaga machagi makhongdu chejet konsili adumna tawbadagidi makhong pring kaurambadudi fakhri mayam changduna machambu phendudagi lopthei wakhal tadana sanadi mamit anidu ishinna chapting tingduna lei khudak aduda ambulance kauraga sanado hospital da bukhatki hospital hek yaubaga oxygen thajinduna ICU da thamli ahingduda khangna chanaba mari matani yomi ayingbigi mani thokpa modumtina ayingbibu tokna ka amada kokthoklaga wari sane na chale sabi pharadine checksin batai na chana kari pamli khang bataba kari no ne adu yamna care lawjibadu bo ai tasena khangdabani mana sigamba khongthang se lawrakani phirep se lawrakani habidi ne phare haukiba oirasu na chana pi se kupna sena dabadi yararoi ado mapadi tarabra kaidagi mapadi banglo da leki machagi pause hek tabada imungda achaubu lanjaw amadi soidrabani adubu yari khai phibam sidadi lotbana kanaroi mapaga tanaraga thabak tobuna phai
Ine, yamna aruba, wa ama haibidusu oiri madusu. Hausi hekta, taha kangan baya bawasu natri. Matam khara lairaga, tapna kangan mana phani khali. Aisu, kari haigadabanu khangtre. Ine lairi shidi, ine na ne, loina phana bohotnani. Aigide, ine natana, aruba ama lakpada, tathok tasin taunaba laite. Aigide, ine na aroiba asani. Kaadada akupa wari sanari. Sanagi masada kari thoki. Imungda tamna lai ama changlaglaga, machabu otkibadudi mahak khangba nate. Magi wakhalnadi machasi wakhal puba ngamdabadagi mathanda sinaba hotnajabani haibasida lei. Mathanda ka manungda thonglonsilaga thauri yalaga sinaba hotnajaba. Aduga amuksu thangnaba mikuptana wakhal ama lai. Mathanda sijage khaliba masana karigi law khongduna ahingduda mi tanaba koilaw lawriba. Sijage chap yunglaba mi amana kana lege aibu umta kanbiyo haigani. Oidaba wani. Masigi kantharubada amuksu masado chamamne. Sum khaluraga jingnaba amadi phawi. Lai khoiramni haiduna tawkiba maibi latana seran turan khoirambadagi machada oina phattaba fal fanglaboi amuksu maningi. Aduna mahak hena masado khanjeluraga sadau thongi. Masado chingkabadawna wai. Ka aduda wari sanarambadagi haujikti Mina khangloi taridaba ka amadagi mobile du khingzali. Ring hek chatpaga taplawna paikhalai Dhanapati na oina handamukti. Isema kari leire. Makhonduda khangi. Phone paira ibadu lata nate magi seboktuni. Noi nama guru du pahelo. Hoi pahen jarake. Lai khoiram libi lata gi manak tamna lai. Ima isema gi phone lai. Asi hairaduna mobile phone do khusine. Phone do hek khusinna khibada paikhatli. Phone do paibaga nangba janati. Lawai luton do de hekta lakthari ayingbina. Tawngabi lai khoirambabu sirantoran khoiramba honabra. Isa nupisi hatoklagi siro nangise ha. Karino ne ise mana haibiri baduba. Karino haidi kaino. Ai wakhal taba ngamdre. Taru nangdi kaidagi tani. Nupa phanaba lai khoiramiro. Natraga isado thauri yalaga hanaba thaurang tarira haibani nangbo. Seran turan du tawdu oiradi karigi isagi maning thunganba ngamni hairino. Haujiti nangna maram oiraga isa nupi amakhak yawise hospital da lakaina duna leire. To upen pele pungkha khare. Lai khoiramba nupa phabaga do pamjadre. Khumit khudangdagi haurakpi nangumanasu. Isagi punsibu manghanaba hotnabadine kanaroi. Jail dane hawai thomba chagitani khangabra. Mi masa khangna chalo. AK-47 gum nang haure matagum pachindagi mana hainingba mayamdo bajang launa hekta khapthari. Wangang naba tanjaga bibide amai bilatado. Maya kaduna adum tumina taragale. Dhanapati sungai. Phondo loudspeaker thadokpanina phondagi aying binanganglak libasingdo yamna mayek singna tai. Dhanapati do taba ngamdi. Phanamana loinariba oza guru amabu yamna mamal yauddabi amagum nganglakpadu tabada saungningi. Onsinaraga khumlasira. Tungi mangi natabada amuksu khali. Asugamna lakchana ngangbasi tadugi sarukpadi onsinaduna khatnarasira haibadu hek yawi. Khusa prek thikduna khangi. Manare kadai manadre karam khallubada khanpham amadi khangde. Phonduda amadusu nang hauda yade ngang haudaba yade haibagi matagum saireng thibagum amuksu breng thidari machin ama pali haibagi matagum taba ngambagi pangal lairaktre latado. Isema yari topiro ngasaidagi kadaino haiduna tagi yauna tabani taba yaraktre sum yengi yauna yengbani paisa pai haiduna mukliba wahai khudingi napal ama loinaribado kanagi mapaldagi no haibado khangbiyu. Kanadano nangna harido ha mi masa khangdabi sidie nupi thana tharaklaga nanamdu tatnaba phura ha. Wa chawna ngangbi CM gi nupi aibu phuandoiba ai hek soklaba laiba pungjaw thinna
ꯅꯪꯅ ꯇꯧꯍꯟꯈꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯁꯕꯥꯛ ꯍꯦꯛꯇ ꯐꯥꯛꯂꯛꯇꯣꯏꯕ ꯑꯩꯒꯤ ꯏꯖꯠ ꯍꯦꯛ ꯂꯩꯈꯥ ꯇꯥꯍꯜꯂꯕ ꯅꯪꯒꯤ ꯏꯖꯠꯁꯨ ꯑꯗꯨꯝ ꯂꯩꯈꯥ ꯇꯥꯍꯜꯂꯦ ꯈꯧꯗꯛꯆꯥꯏ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯄꯗꯨ ꯇꯥꯕꯗ ꯑꯌꯦꯡꯕꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯄꯦꯟꯗ꯭ꯔꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗꯕꯒꯤ ꯆꯤꯟꯗ ꯂꯥꯛꯄ ꯃꯌꯥꯝ ꯑꯃ ꯃꯆꯤꯟ ꯄꯦꯟꯅ ꯉꯥꯡꯊꯣꯛꯈ꯭ꯔꯕꯁꯨ ꯈꯟꯊꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯂꯇꯥꯗ ꯃꯥꯒꯤꯗꯃꯛ ꯇꯧꯍꯟꯈꯤꯕ ꯃꯁꯤꯡ ꯈꯪꯗ꯭ꯔꯕ ꯊꯕꯛꯁꯤꯡꯗꯨ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯀꯤ ꯋꯥꯡꯃꯗꯅꯤ ꯈꯜꯂꯨꯕꯗ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯨꯕꯗ ꯈꯟꯐꯝ ꯈꯪꯗꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯡꯗ ꯃꯥꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯍꯦꯛ ꯈꯪꯈꯤꯕꯗ ꯃꯄꯨꯔꯣꯏꯕꯅ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯃꯄꯥꯝꯗ ꯁꯣꯏꯗꯅ ꯏꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯁꯨ ꯚꯣꯠ ꯃꯌꯥꯁꯤꯗ ꯐꯖꯐꯝ ꯂꯩꯔꯣꯏ ꯈꯟꯊꯔꯨꯕꯗ ꯃꯥꯒꯤ ꯃꯃꯥꯏ ꯈꯨꯅꯤꯡꯉꯥꯏꯇ ꯑꯣꯏꯕ ꯐꯖꯐꯝ ꯂꯩꯔꯔꯣꯏꯗꯕ ꯊꯧꯗꯣꯛꯁꯤꯡ ꯉꯥꯛꯇ ꯎꯔꯛꯏ ꯍꯅꯨꯊꯪꯁꯤꯗ ꯃꯄꯥꯝꯗ ꯃꯄꯨꯔꯣꯏꯕꯅ ꯏꯟꯊꯣꯛꯇꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕ ꯍꯥꯏꯕꯗꯨꯁꯨ ꯐꯖꯐꯝ ꯂꯩꯔꯣꯏ ꯃꯁꯤ ꯈꯜꯂꯨꯕꯗ ꯀꯪꯉꯥꯒꯨꯝ ꯍꯥꯏꯒꯠꯂꯝꯕ ꯃꯉꯛꯇꯣ ꯀꯣꯟꯊꯔꯛꯂꯤ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯂꯇꯥꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯀꯩꯗꯧꯔꯦ ꯏꯆꯦꯃ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯍꯥ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯗꯤ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯇꯅ ꯄꯣꯔꯣꯛ ꯃꯌꯥꯝ ꯁꯣꯜꯂꯝꯂꯒ ꯏꯆꯦꯃꯒꯨꯝꯕꯤ ꯑꯃꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯁꯦ ꯄꯛꯆꯗꯦꯗ ꯏꯆꯦꯃ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯏꯆꯦꯃ ꯏꯆꯦꯃꯒ ꯂꯣꯏꯅ ꯇꯤꯟꯅꯔꯨꯕꯗꯒꯤ ꯃꯥꯏꯁꯦ ꯐꯧ ꯐꯧꯅꯕ ꯐꯧꯔꯥꯗꯧꯅ ꯄꯥꯛꯆꯔꯦ ꯑꯁꯥꯎꯕꯗꯣ ꯐꯥꯊꯅꯕ ꯑꯌꯦꯡꯕꯤꯁꯨ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ ꯏꯆꯥ ꯁꯣꯛꯄꯗꯨꯗ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯈ꯭ꯔꯦ ꯉꯥꯛꯅꯔꯁꯤ ꯁꯣꯏꯗꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯂꯇꯥꯗꯤ ꯑꯌꯤꯡꯕꯤꯒꯤ ꯊꯦꯝꯖꯤꯟ ꯋꯥꯍꯩꯗꯣ ꯀꯩꯅꯣꯗ ꯏꯆꯦꯃ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯐꯥꯎ ꯀꯣꯊꯣꯛꯄ ꯂꯣꯏꯔꯕ ꯀꯥꯟꯗ ꯁꯥꯎꯔꯅꯨ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯣ ꯁꯥꯎꯔꯅꯨ ꯑꯩꯁꯨ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗꯗꯨꯅ ꯉꯥꯡꯕꯅꯤ ꯏꯆꯦꯃꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯑꯐꯕ ꯃꯤꯅꯤ ꯈꯜꯂꯨꯕꯅꯤ ꯃꯤ ꯃꯆꯥꯒꯤ ꯄꯨꯛꯆꯦꯜ ꯆꯦꯜꯂꯝꯂꯦ ꯉꯁꯤꯗꯒꯤ ꯏꯆꯦꯃꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯔꯦ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝꯁꯦ ꯑꯩ ꯇꯣꯛꯆꯔꯒꯦ ꯑꯍꯩꯕ ꯀꯅꯥꯗꯅꯣ ꯇꯧꯍꯟꯕꯤꯔꯣ ngasi haiba numisidagi isi amaga aiga amuk hana samnaroisi warubiroi aduga wafam amana kaigi mapal napi natang napigi mapal kai natang haibadamadi kawbidaba phai asi hairaduna phone do kakthali dhanapatina imana ngangido matik hikjai ngangbu ngangmandrabani maram chatugi hairagadi adudagi hena ahenba mayam amasune haiba yarabani latana mana pangangdai ngangba yaba mi oina urama leise aingonda singnaраklabanina aisu lemnadi tuai tawbutabu machanu pidugi nupa phanaba thabak tokle adudi nupa phabagi thabak sidi tokpa tarabanina paisa mayam phangni tawramlido phangaroi hoi phangaroi dhanapati makokta makut haplaga on thokna pamu khreda arembada ba nangodo ina tainarakani chalo nasatuga ada lata saure khangbanina wa makha taramdana chatkhri